religion लेरिबो मैम सिंगसिदा कांग्रेस की आइडियोलॉजी से मसीगा NPF अमदी इट्स मागी पार्टी एलायंस पार्टी बीजेपी के सिदी इंथोकना इट्स ए गल्फ ऑफ डिफरेंस यामना चावना खेनखरे अदुना मियान प्रजाना कनानो NPF कनानो बीजेपी हौजिक मणिपुर प्रजा पुनमक्ता अवाब सैथें मणिपुर प्रजा पुनमकी सिंगम सुंतमदा बिट्रे तौखिबा ओइदबा कया series of retreat to the entire people of Manipur, to the entire community of Manipur. Masi tapna betray taukhibado hauji aikoi khangak pasina maram borkanda handak lakadu election se adigumba nak amakhaki tonganba community amakhaki da thabak tawwa yumpham oiba and its ideology punamakto madu Manipur da chatnaba yaroi haibase khang pasina aikoi lakadu election parliament election se Manipur gi inner and outer parliament election se soidana mai pakani haibase ngasi Tamenglong district committee mass merger to the INC masina aikoi gi janata dal gi punna mass tawra pasina achauba outer da su mai pakpa ngamgani haibase gi achet pa thajaba lai maram asina miyam Manipur praja Singi amsungtam aikoi nuksina laiba aikoi gi integrity aikoi gi arigumba ideology secular roiba aikoi gi party sida chatminara kanda Manipur da shanti chakot thorang punamak nuksina ba punamak se amuk khanna aikoi porak panghamgani haibase ngasi Janata Dal United Tamenglong District Committee and it's all the wings and the branches masi punamak changakpase masina achauwa kanaba ama aikoi gi party gi mapang kani amasung aikoi gi India block Manipur da mai pakpang magani haibagi asetpa thajaba thamjari